1951 NRC update tꯧꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯌꯥꯅꯤꯡꯗꯦ ꯃꯌꯥꯝꯄꯨꯔꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯂꯨꯞ ꯇꯔꯥꯃꯔꯤꯒꯤ ꯁꯦꯟꯁꯁꯀꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯂꯧꯈꯠꯈꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤ ꯅꯍꯥꯟ ꯄꯤꯕꯤꯔꯛꯄ ꯋꯥꯐꯝ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯕꯤꯔꯛꯄ ꯋꯥꯐꯝ ꯂꯣꯏꯅꯅ ꯉꯔꯥꯡ BJPꯅ ꯁꯦꯡꯗꯣꯛꯈꯤꯕ ꯑꯗꯩ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯗꯨꯅ ꯍꯥꯏꯅ ꯇꯧꯔꯤꯕ ꯄꯣꯠꯇꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯊꯦꯗꯣꯛ ꯊꯦꯖꯤꯟ ꯇꯧꯔꯀꯥꯟꯗ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯍꯥꯏꯇꯥꯔꯦ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯑꯩꯈꯣꯏꯒꯤ 14 ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯃ ꯁꯦꯟꯁꯁꯀꯤ ꯃꯇꯥꯡꯁꯦ ꯁꯨꯝ ꯄꯨꯊꯔꯛꯑꯀꯥꯟꯗ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯃꯗꯤ ꯁꯦꯝꯗꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯁꯦ ꯑꯗꯨꯃꯥꯏꯅ ꯂꯩꯖꯩ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯉꯁꯥꯏꯒꯤ ꯁꯦꯟꯁꯁꯀꯤ ꯃꯇꯥꯡꯁꯤꯗ NRCꯁꯦ if NRC update ꯇꯧꯕꯒꯤ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯖꯒꯥ ꯑꯃꯗꯗꯤ NRC update ꯇꯧꯕꯁꯦ ꯂꯣꯏꯅꯃꯛ ꯌꯥꯅꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ even CM ꯃꯧꯗ ꯃꯥꯒꯤ ꯍꯥꯟꯅ ꯇꯧꯕ ꯀꯣꯟꯅ ꯇꯧꯕꯒꯤ ꯋꯥ ꯅꯠꯇꯅ NRC update ꯇꯧꯕꯒꯤ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯁꯦ ꯃꯥꯁꯨ ꯑꯗꯨꯝ ꯑꯦꯛꯁꯦꯞ ꯇꯧꯕ ꯃꯥꯜꯂꯦ ꯃꯥꯅ ꯍꯥꯏꯕꯤꯕ ꯃꯇꯨꯡ ꯏꯟꯅꯀꯣ ꯑꯗꯨꯅ NRC update ꯇꯧꯕꯗ ꯍꯌꯦꯡ ꯑꯩꯈꯣꯏ ꯊꯦꯡꯅꯔꯛꯀꯗꯣꯏꯁꯦ ꯐꯣꯔꯦꯅꯔꯁꯦ ꯁꯤꯇꯤꯖꯟꯁꯦ ꯃꯤꯁꯦ ꯃꯈꯜ ꯑꯍꯨꯝ ꯊꯦꯡꯅꯔꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯑꯃꯅ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯟ ꯃꯅꯤꯄꯨꯔꯗ ꯄꯣꯛꯄꯁꯤꯡ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯟ ꯃꯅꯤꯄꯨꯔ ꯃꯄꯥꯟꯗ ꯄꯣꯛꯄꯁꯤꯡ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯟ ꯅꯠꯇꯕ ꯏꯟꯗꯤꯌꯥꯒꯤ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯑꯗꯨꯒꯨꯝꯕ ꯐꯣꯔꯦꯅꯔꯁꯤꯡ ꯐꯣꯔꯦꯅꯔꯗ ꯑꯅꯤꯅꯤ ꯊꯦꯡꯅꯔꯛꯇꯣꯏꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯗꯣꯃꯤꯁꯥꯏꯜ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛꯇ ꯄꯣꯛꯇꯕ 1951ꯒꯤ ꯊꯥ 5 ꯃꯃꯥꯡꯗ ꯊꯥ 5 ꯍꯥꯏꯕꯗꯤ ꯆꯍꯤ 5 ꯃꯃꯥꯡꯗꯒꯤ ꯏꯟꯗꯤꯌా ꯃꯅꯨꯡꯗ ꯂꯥꯛꯑꯒ ꯂꯩꯒꯗꯕ ꯑꯣꯏꯕꯅꯤ ꯍꯥꯏꯕꯅꯤꯀꯣ ꯃꯈꯣꯏꯅ ꯍꯥꯏꯔꯤꯁꯦꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯂꯩꯖꯦ 1951ꯗꯒꯤ 51ꯒꯤ ꯆꯍꯤ 5 ꯃꯃꯥꯡꯗ ꯏꯟꯗꯤꯌꯥꯗ ꯄꯥꯔꯇꯤꯁꯟ ꯇꯧꯗ꯭ꯔꯤꯉꯩ ꯈꯣꯠꯇ꯭ꯔꯤꯉꯩ ꯑꯗꯨꯒꯨꯝꯕ ꯏꯁꯨ ꯃꯆꯥ ꯃꯌꯥꯝ ꯂꯩꯔꯦ ꯌꯥꯝ ꯗꯤꯇꯦꯜ ꯑꯣꯏꯅ ꯆꯪꯅꯗ꯭ꯔꯁꯨꯀꯣ ꯑꯗꯨꯒꯨꯝꯕ ꯂꯩ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯃ ꯁꯦꯝꯕꯒꯤ ꯃꯊꯧ ꯑꯃ ꯒꯚꯔꯟꯃꯦꯟꯠꯁꯤ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯋꯥꯔꯛꯁꯣꯞ ꯑꯃ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯐꯝꯃꯤꯟꯅꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯐꯦꯚꯔꯦꯕꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯁꯥꯝꯒꯤ NRC ꯇꯧꯕ ꯃꯇꯝꯗ ꯑꯁꯥꯝꯒꯤ ꯇ꯭ꯔꯥꯏꯕꯨꯅꯦꯜ ꯑꯃ ꯁꯦꯝꯃꯤ ꯇ꯭ꯔꯥꯏꯕꯨꯅꯦꯜꯁꯦ ꯑꯍꯥꯟꯕꯗ 1983ꯒꯤ ꯇ꯭ꯔꯥꯏꯕꯨꯅꯦꯜ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯇ꯭ꯔꯥꯏꯕꯨꯅꯦꯜꯁꯦ ꯃꯥꯒꯤ ꯌꯥꯝꯅ ꯄꯣꯂꯤꯇꯤꯀꯦꯜ ꯑꯣꯏꯃꯟꯕꯗꯒꯤ NRC ꯑꯞꯗꯦꯠꯇꯣ ꯂꯣꯏꯕ ꯉꯝꯗꯗꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ 2005ꯒꯤ ꯁ꯭ꯋꯥꯏꯗ ꯁ꯭ꯇ꯭ꯔꯛ ꯇꯧꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯀꯛꯊꯠꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ NRCꯒꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯇ꯭ꯔꯥꯏꯕꯨꯅꯦꯜꯗꯣ ꯑꯁꯥꯝꯒ ꯆꯨꯅꯕ ꯃꯑꯣꯡꯗ ꯃꯈꯥ ꯄꯨꯊꯔꯀꯥꯟꯗ ꯑꯗꯨꯒꯨꯝꯕ NRCꯒꯤ ꯄ꯭ꯔꯣꯁꯦꯁꯇꯣ ꯃꯣꯏ ꯂꯣꯏꯔꯀꯥꯟꯗ ꯐꯣꯔꯦꯅꯔ ꯃꯌꯥꯝ ꯑꯃ ꯈꯟꯗꯣꯛꯑꯒ ꯍꯧꯖꯤꯛ ꯔꯤꯄꯣꯔꯠ ꯇꯧꯕ ꯉꯝꯗꯕꯁꯨ ꯌꯥꯎꯔꯤ ꯃꯔꯝꯗꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕ ꯑꯦꯛꯆꯨअल ꯐꯣꯔꯦꯅꯔꯁꯤꯡꯗꯨꯗꯤ ꯍꯣꯝ ꯒ꯭ꯔꯥꯎꯟꯗ ꯀꯅꯦꯛꯁꯟ ꯎꯠꯄ ꯉꯝꯗ ꯇꯥꯔꯗꯤ ꯍꯣꯝ ꯀꯟꯇ꯭ꯔꯤꯅ ꯑꯦꯛꯁꯦꯞ ꯇꯧꯔꯛꯇꯕ ꯃꯇꯝꯗ ꯃꯗꯨ ꯇ꯭ꯔꯥꯏꯕꯨꯅꯦꯜꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯁ꯭ꯇꯦꯞꯇꯣ ꯀꯗꯥꯏꯗ ꯄꯨꯊꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯐꯣꯔꯦꯅꯔ ꯑꯦꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯕꯁꯦ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯁꯤ ꯈꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯑꯃ ꯒꯚꯔꯟꯃꯦꯟꯠꯒ ꯈꯟꯅꯕꯒꯤ ꯗꯔꯀꯥꯔ ꯑꯃ ꯂꯩ ꯑꯗꯨꯒ ꯇ꯭ꯔꯥꯏꯕꯨꯅꯦꯜꯁꯤꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝ ꯀꯝꯄ꯭ꯂꯤꯀꯦꯇꯦꯗ ꯂꯝ ꯑꯣꯏꯕꯅꯤ나 ꯍꯌꯦꯡ NRC ꯑꯞꯗꯦꯠ ꯇꯧꯕꯒꯤ ꯒꯦꯖꯦꯠꯁꯦ ꯊꯣꯛꯂꯛꯄ ꯃꯇꯝꯗ मधुगी मनुंगदुदा फॉरेनर ट्राइब्यूनल अमा सेमबगी नत्रगा हाना लेरमबदुदा मणिपुर की सिचुएशन जिदा समना हाइबदा एनी कुकी ट्राइब की मनुंगदा नॉन लिस्टेड क्लान मयाम अमा यावरंगनी हाइबा क्लान जिंगदो अखोइना मधु कक्थप ngамगदरा ngамोइद्रा अदुदगी मपानदगी चंगप मी मयाम 1951 की मतुंगदा चंगप जिंगदो ngамगदरा ngамोइद्रा हाइबा पोतो अदुगी मतांगदुदा अखोइगी ओइना नसाइगी केनोसे वर्कशॉप अमा तोमिना वाइबसे तंगाइ फदे हाइबसे अखोइ एक्सेप्ट तौवे ना सुमाइ लौजगे अनिसुबदा 1951 NRC 1951 की कनोसे NRC 1951 अपडेट तौबसे अखोई अंडरस्टैंडिंग मतुंगिना 2000 अखोई 27 की सेंसस की ममांगदा नत्रगा सेंसस का पुन्ना नत्रगा सेंसस लोरगा तौमिना वाइबसिदा अखोई ओइनेदी सेंसस की ममांगदा अखोई डिमांडनी अदुगा सेंसस का तौमिना मसु यारबे आइ तौबदबो डाटा अनि से NRC 1951 दा लेबा NPR को फाटो कांदा मधुदगी पुथरपदुना 2027 की अनोबा NRC की रेजिस्टार में सेमदुने अदुना मसाइगी 2010 की NPR दगी नेशनल पॉपुलेशन रेजिस्टार दगी पुथरगा 1951 की NRC अपडेट तौबा हाइबसे मसी मा कोई ओइने यानिंगदे मरमदी अकोई की 2001 दा 2001 की NRC तौगिबा सॉरी सेंसस तौगिबसी सिगी मतुंगदा अकोई मणिपुर सिदा डिस्ट्रिक्ट अनोबा फॉर्म तौगिबा मयाम अमा लई लोइना 2001 की सेंसस सिदा अकोई सब डिवीजन निपान की रिकाउंट तौ हाइबल लई अदुना क्रिटिकली येंगबा मतमदा टेक्निकली येंगबा मतमदा कोर्ट की कंटेंट मयाम अमा लई अदुना अकोई ओइना मसागी डाटा सी 2001 की लईबा मयाम दो क्लैरिफाई तौगिङै सिदा अकोइना 2010 दा लईबा नेशनल पॉपुलेशन रेजिस्टार अमा अकोई केनोगी 2010 की सेंसस की मतुंग दा लापा रेजिस्टार सिदगी तौबा हाइबसिमा अकोइना अकोई साइड की मसी याबगी कंडीशन से अकोई दा लैते हाइतारे सिमा याम क्लियर ओइना थमजगे।